Angang-singda khwaidagi naganba amadi khudongtinga oiba yaba leina am oiriba diarrhea haibadi khongham laichet hariba leina asidagi ngakthoknabagi wakhallon da pangthokpa ORS Week Celebration lisingani kungamari Ngasidagi Houdokhre chahi khudingi chaiwala machumna pangthokpa thoramasi chahi asigi oina Jennings ki Hospital Conference Hall da pangthokhi Pediatric Association of Manipur Pamna Sinduna Pangthokhiba ORS Week Celebration Houdokhpagi thoramda resource person hoina saruk yakibi RIMS ki Department of Pediatrics ki Senior Resident Dr. L. Radhapyarina Fongdorakhibagi matungina Malemda chahi amada diarrhea naduna chahi mangagi makhada leiba angang lak mari lising nifuhumdoiga chanipan kuntra nithoi sihalli chahi mangadagi na mapan fawbada leiba angang sing sibagi masingna chahi amada angang lising yankaiga chanipan yankai mathoi oiri India gi oina leina asina maram oiraga numit khudingi angang chamani pusiri chahi amada angang lising yankai rom leina asina maram oiduna siri haiki Magna makha taraduna angang-singda leina asina baki maruiba maram singi manungda leita laida na maram oiraga ningthina chaba thakpa phangdaba aruba ising phangdaba phongna mapan thokpa khutcha sengna hamdaba na oiri haiki thoromaduga mari leina khutcha sengna hambagi kangnun su utuna taki ORS Week Celebration Houdokhpagi thoromda athoiba mitunglen oikiba Jennings ki Medical Superintendent Professor KH Lokeshwarna oral dehydration solution matam chana Pithak haubana angang sing bun asigumba leina asidagi kanba ngamgani haina fongdokhi Kumma machungchini machal ngakhana ORS haina oral dehydration solution haibase soltana swai solution nabdi mahina asigumba pochina matam chana nyum chumna pijaragadi pithagadi angang sing chigo asigumba sathi leina asidagi kanbangami amasung sibagi ngakthoknabagi aduna handak Bharat Sarkarna Health Department ki makata Manipur su Pediatric Association na kanna tawriba diarrhea bu ngakthokke hairagadi lunan amasung ORS matam sana sinagadi aduguma diarrhea du rock tham thingmangami adun mutu wakhallon thammo haidana asigi pandana adun mipum khudingmakta aruina Manipur gumba handak refugee camp sinda lerapa relief camp ta leisalakpa ising saudi pading phangkiba ising awapa lunan mi khurba punche sidagi thodo hindana akoila mama wa mapa wa kan khudingmakna section nabagi damakta ngasigi ORS Week ase yamna maru oiba matam saba function ni na lojik ORS Week Celebration lisingani kungamari houdokhpagi thoromaduda saruk yakiba Pediatrics Association of Manipur Pamgi Secretary Dr. Longjom Basantana SKTV News ta khanana unaba amada mahangna phongdorokpagi matungina lubananba amadi ORS pithakpana diarrhea dagi ngakthokpa ngamgani haiba wakhallon da thoramasi pangthokpani wakhallon asi Helen Care Worker amadi Miyam da khangana nabagi damakta chaiwala machumna pangthokadoriba asigi manung chena Siza Hospital Mother Care Children Hospital yauna tungan ba mafam singda demonstration yauna thoram sing pangthokani loina lotion bagi thoram RIMS da pangthokani haina phongdorakhi Banamba amadi ORS tapna hena ngakthokpa diarrhea di thingmanga meya pandam jira aduga under 5 sei manga gi makhada leba meya anang meyam je zero death mortality no je government of India Ministry of Health and Family Welfare की मायके देखिए जो stop diarrhea campaign ना हो गए तो सामान्य आपको जो है जे strategic steering committee group दिया हुई है कि नोट Pediatric Association of Manipur से तो आप कोई जो prevention ORS week से कोई सिर्फ 1 week प्राप्त की न्यूज़ तो देनी ऐसे ना कोई Jennings का inaugural function तो जाए तो कहीं एक नसी ज़्यादा अदरों function तो बनी तो कि मतलब दा Mother Care Children Hospital Imphal तो कि मतलब दा IMA कोई India Manipur के association के लिए medical association Manipur state branch के बोल रहा हूँ तो रनी तो कि economy fertility तो को मरोई ना क्या होता RIMS ता closing function तो लेना ना फिर मैं पापी तो मैंने मतलब बताऊँ अपन क्या तो सिलाम लगा तो बस साथ रही मैं तो मैं आमदा demonstration मरोई ना जो ORS में से तो function जे not only function ना कोई demonstrate तो अपनी student मरोई में आमदा कमाईना cleanliness maintain तो बा मरोई ने hand washing उधर diarrhea तो मायूं ना रिजे ORS पिथो उधर ना मरोई ना पर मैंने पिथकनी कया पिथकनी उधर ना तो सुनो मैं आमजे function जरूरी ना cover तो बता